Manipur Top Trending News na tunga-tungan ba reliable source ng lokat saraga mata-matam yu iba maru iba ipaw su patok na kasunchari. Ngasi Megi tarik tarag humdoi Wednesday numit ki ipaw singi update pijari ahan bada Governor AK Balana Amit Chaga unaduna Manipur ki security ki pibam singkup na kanakre Kamjong district ki sa 7 PS tagi kilometer yankai rom tamak lapna na Myanmar laiba Molnoi kukiland gi yumsing mai thadokre ID plan toram lahari Pibam phalak tiba fawdi Chief Minister na Kuki Jogi district singda lakloidabani Kuki Inpi Manipur bomb pit toram kiba trong lobgi imung anigi yumbu sing amasung khonja singi wakat security na koishinduna ngak selaga karam na bomb pit torambano rambo wangjingda khonja singna AR gi gari chahan kidre AR na su sangsak khulenda miyam gi gari tingkre me ahum da pangto kiba NEET UG 2026 ki examination cancel tawkre hari Celsius tawdingai da NRC chana hangadabani haiduna chara helkibi Jennifer Khaidem Rims da laikanari tronglaubi maning Guru Khana area dagi bomb gi masak sing fangle upi pambi thaba thingluba social worker amagi yum chidok lam hari pau sandok na pijari ahan bada Governor AK Balana Amit Chaga unaduna Manipur gi security gi pibam singkup na khanakre thasi gi taretagi Manipur gi mapanda laikliba Governor AK Balana ngarang New Delhi da Union Home Minister Amit Chaga unaduna Manipur da haujik oidiba security gi pibam masung lenga ki maikai dagi paikadaba Takot Tarangi Tabak Singi Matangda Kupna Kana Nena Krehari Governor Home Minister Amit Chaga unaduna Manipur gi matangda Mari Lainaba Wafum Sing Photokuna Kanabada State Asigi Oina Atopa Official Amata Yaukide Mahak Matantana Home Minister ga Unakibani Hari Union Lenga ki Maki Dagisu Atopa Official Sing Yaukide State Amasung Union Lenga ki Makok Thongba Luchingba Anina Putokuna Kanabada Chaliba Chahi Sigi February Mari 2026 Tagi Manipur da chana halamba President Rule gi lengak lauthok lamatung Chief Minister White Camp chana lusingduna lak riba lengak asi lerpati gi kari karam bahiram da ahong basing leirabage amasung purak labage habigi matang da su kupna khanaki mifum asina khwaidagi maru oina khanaki ba wafumna Manipur gi law and order gi phibam agat hanaba kari karam ba thabak sing lokot kadage habigi matang dani hai hiram asi galoina na kari gumba state asida thokhaning da ba thodok sing makha tana sing amasung tamda thokhan da ba ngamlagadi Takot Tarangi Tabak Sing Kongjel Yang Pakat Pangamgani Amsung Mahuk Sagi Ing Tapa Pibam Hajin Hanbagaluna IDP Sing Sumasagi Mayam Sing da Hajin Hanbada Hudong Sagani Venena State Amasung Yune Lenga Ki Marta Lenagataba Tangai Fataba Mari Sing Su Hena Pagat Hangani Haiba Wahamsu Utokuna Kanaki Hari Strong Lobby Maning Guru Khana Iliadagi Bongi Masak Sing Fangle Hari Ngarang Security Force na Strong Lobby Maning Guru Khana Iliadagi IED Ama Recover Tauri Haina Ngasi Police Control Room Gi Hatok Bachirol Amana Fundorakli Zerol Asigi Matung ina recover Taurabasingna battery mangaga konana wireless control rally strip ama gunpowder oiba plastic pots taru meter taragani thoi dasmik humdra manga sangba angangba wire meter kuntraga humdoi dasmik marfuga tare sangba safety fuse power detonator ani amasung centimeter chaniga nipangi angoba electric wire ni hairi Panba yabadi ID asi lal asina maram oituna lanjena duna relief camp ta lekli bamiyo ani gi yumda koikhai hananaba fitormadagi police ki bomb disposal squad na defuse tokibani phibam phalakri fawdi chief minister na Kuki Jogi district sinda lakoidabani Kuki Inpi na warning torakli chief minister White Camp chana tha asigi taraga mangada Chuchampur district lakani haiba khangle hairiduna district asida administrative center oiriba Kuki Inpi Manipur gi secretary information changhaulun haukip na ngasi thadropa cherol amada Kuki Jogi district singda lakani hariba thawrang asi mafum sing asida chapphaba oidringai amasung wangthok leridaba phibumga loinana miyamga unaduna wari sanabagi phibam phatri phawdi yaithokpana fagani haiba wafum phongdorkli zero asina hai Kuki Inpi Manipur amasung masigi affiliation torba lupsingna Kuki Jo miyamgi political demand asibu khanadriba phawdi Manipur lenga ki khongchat khudimak boycott tawnaba pirep lauri hairi maram asina Kuki Jo miyamgi aningba apamba sing khangdaba maru oina separate administration ki demand mari lainaba wafam sing khana rabadi thajana daba hengat hanbagaluna na tung koina ing tapa porpoda khoru thangani hainasu phongdoraki wangjingda khunja sing AR gi gari chahan khidre AR nasu sangsak khulenda miyam gi gari thingkre hari asigi taret ki ayukta Myanmar romdagi lakpa KNB PDF ki khulai paibu singna Kamjong district ki namli wangli amasung jet chorokulda tamthiraba attack chatharak kiba matamdadi irap lapnadana Asang Kukiland post laiba Assam Rifles singna karisu tawkide haiduna pendraba khunja singna ngasi
wangli khulda Indo Myanmar ngamkai tamna lakiba AR gi gari sing tingduna chathan kindre lambi thingba gi khongjang changchin kiba khunja singna AR personnel singda onsin duna kuki theorist singna makoi khulda akan ba attack chatharpada kari damak AR na tumina laikhribanu haibu wahang sing hangki khunja singna akan ba maongda athingba pibadagi AR gi gari sing changchin ba ngamdana andor kibani hairi nakal amoromdana ngasi ayupung taraga matoirom tarpada Urkul district Imphal Fungyar lamit paringi sangsak khulenda AR gi personnel singna highway asida chatoksin tawriba mizam singi gari singsu tingduna chathankide AR amasung khunja singna onsina duna lambi thingbagi khongjang changsin narpadagi nakal anigi marakta chauna ungkhatnaki thogdok sing asi thorpadagi ngasi nungtil pung amarom tarpada nakal anigi marakta wari sanabadagi khara ingthalaktuna ngasi nungtil pung amarom tarpadagi di nakal animakna lambi thingbagi khongjang handok naba hokre hairi self tawdringeda NRC chanhangadabni haiduna chara helakibi Jennifer Khaidem Reams like a nari. Government of India na lepa asida sales pangthok lagani haiduna sem sarpagi matung ina mapum kharada ngasigi thabak thorom sing hawpagalone na Manipur su state lenga ki market gi lak iba chahi sigi September thada pangthokani phongdok khra matungda state asigi oinadi sales pangthok ringaida NRC chana hangadabani haibagi demand tawruduna tha asigi ahum dagi sidi phawba chara hembagi khongjang changsi laklibi Jennifer Khaidem gi haksang soksilakpadagi Jenimsta like a nari masagi chahi kunthra gani pan Surabi Jennifer Khaidem Uripok Hobum Dewan Lekai Digini Magna Hongjang Asi Sagolban Apunba Maya Paibigi Miyeng Makada Mabudo Mantri Lampak Community Hall da Changsilakibani Maki Haksangi Pibam Soksilakpadagi Mahak Thasigi Nipanda Rimsta Pukatuna Laikanaki Lekai Ngangsing Mahimasing Tambibana Sinpam Oiriki Mahaki Masanupa Ama Amasung Masanapi Amaleri Mahaki Hongjang Asi Ngasi Fawda Numit Tarani Sujilakle Loina Mahaki Haksang Soksilakpadagi Rimski email medicine water like an labasu mahak makata na khongjang changchili khongjang loi asigi phibum soksilakpadagi rimsta like an labasu hauji phawda lenga ki maikai dagi makal amatagi miyeng changlakpi hairi popi pambi thaba thingluba social worker amagi yum sidoklam le hairi Chosapur district ki dampi khulgi surveillance dagi area da popi pambi thadana ba mari lainaba authority da tangnarakhiba hausikna inkon pangda leiba social worker jamkholal lungdip chahi humpu apopa lakhidaba tungum lungdip ki yum lalboy ko bomyo amana lusingba kangpuna sidok laga ubi ke hari thogdo asigi matangda jamkholal na pause asina hai ngarang ehakna ayukpung mapan ga makhairom tarpada Chosapur district headquarter da thabak ama tathokringai amasung yumda lehuba ehaki loinabi amasung imongnupi na pamda thabak suba chakhibagi mi leitaba tanjada popi pambi thabada sogatpa ekhogi khulgi lalboy ko bomyo amana lusingba myoi karana ka ani leiba ekhogi yum sidok laga masigi mapot masising gari amada haptuna pukibani hairi dapikul gi sarbe land gi manung chanba nahoi dalkul amasung tuilelong division singba singi ekar tara romda popi pambi tharamba mamang chahi gi January tara 2025 ta thengnabadagi ahak isamak yauna yantatna manghan kiba laiki loinana lona thingba thamliba popi pambi thadana ba kunja singbusu khanghan kiba laiki popi pambi tharamba gi mayapta Chosapur gi SP da wakapasu laikre hairi Makha tarpada May 3 da pangthokiba NEET UG 2026 ki examination cancel tawkre hairi National Testing Agency NTA na sinduna tha asigi 3 da leipak asigi mafam sinba thungna pangthokiba NEET UG 2026 ki examination aduda question paper ama leak oiki amasung atopa thohaningba thodosing thoki haibi wakat thanganar padagi NTA na pangthokhraba examination adu chanararoi haiduna cancel tawkre wakat asiga mari lainana thijinnaba union lengakna Central Bureau of Investigation da khanghankre panba yabadi examination asi laipa asigi manung amasung mapangi center lising manga chamri kunthra gani thoida mahiroi lakh kungani thoi henbana saruk yaduna pangthokibani cancel tarba examination asigi nauna pangthokadaba matam kona khanghalakani hairi video si pagdala so kiban kiba wasuma pigani channel si bong sibidina share amadi subscribe tawbibi amo hanyo itan tharpa khundasari amadi makata naman di sebata dengan